ꯃꯦꯒꯤ 4-5ꯗꯩ ꯉꯥꯛꯑꯒ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯅ ꯇꯥꯡ 19ꯗ ꯃꯁꯥꯗ ꯀꯔꯥꯏꯋꯥꯏꯗ ꯁꯣꯛꯏ ꯈꯣꯠꯂꯤꯒꯥꯏ ꯈꯪꯍꯧꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯑꯩꯉꯣꯟꯗꯗꯤ ꯈꯪꯍꯜꯂꯛꯇꯦ ꯍꯣꯏ ꯏꯆꯟ ꯑꯩꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯀꯞꯍꯟꯕꯒꯨꯝ ꯊꯣꯛꯀꯗꯧꯔꯦ ꯑꯗꯣ ꯍꯪꯗꯕ ꯌꯥꯗꯕꯅꯤ ꯑꯉꯣꯝ ꯕꯁꯟꯇ ꯀꯧꯏ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯅꯠꯇ꯭ꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤꯌꯦ ꯍꯧꯈꯤꯕ ꯅꯪꯅ ꯅꯤꯡꯁꯤꯡꯕꯗꯐꯥꯎ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯍꯟꯕꯗ ꯅꯉꯣꯟꯗꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯣ ꯑꯉꯥꯡ ꯃꯆꯥꯗꯨꯗꯤ ꯅꯥꯕ ꯐꯔꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯤꯗꯤ ꯈꯔ ꯐꯔꯦ ꯈꯔ ꯁꯥꯟꯅꯔꯦ ꯉꯔꯥꯡꯃꯛꯇꯤ ꯁꯥꯒꯠꯄꯅꯦ ꯅꯪꯒꯤ ꯏꯄꯥꯝꯁꯦ ꯀꯩꯅꯣꯔꯣꯝꯗꯔꯣ ꯀꯥꯔꯣꯡ ꯑꯁꯣꯝꯗꯔꯣ ꯀꯥꯔꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯩꯈꯣꯏ ꯗꯥꯏꯃꯟꯒꯤꯗ ꯌꯥꯎꯕ ꯃꯤ ꯂꯩꯌꯦ ꯗꯣꯅꯁꯇ ꯌꯥꯎꯕꯀꯣ ꯑꯉꯧꯕꯤ ꯀꯥꯔꯣꯡ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏꯅꯦꯁꯤꯡ ꯃꯣꯏꯗꯁꯨ ꯍꯪꯕꯅꯦ ꯑꯗꯨ ꯅꯪ ꯍꯧꯖꯤꯛ ꯀꯥꯔꯣꯡꯗ ꯂꯩꯕ꯭ꯔꯣ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯀꯥꯔꯣꯡꯗ ꯂꯩꯌꯦ ꯀꯥꯔꯣꯡꯗ ꯂꯩꯌꯦ ꯅꯨꯄꯥ ꯃꯌꯨꯝꯗꯗꯤ ꯏꯔꯥꯡ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯥꯏ ꯁꯥꯏꯠꯇꯗꯤ ꯀꯃꯥꯏ ꯇꯧꯒꯦ ꯆꯤꯡꯒꯣꯡ ꯃꯌꯥꯗꯅꯤꯅ ꯂꯩꯕꯗꯣ ꯅꯥꯇꯩ ꯆꯥꯗꯦ ꯑꯉꯥꯡꯁꯨ ꯌꯥꯎꯕꯅꯤꯅ ꯑꯗꯨꯗꯤ ꯆꯤꯡꯗ ꯑꯣꯏꯅ ꯂꯩꯕ ꯌꯨꯝꯒꯤ ꯏꯃꯨꯡ ꯑꯥꯗꯩꯗ ꯂꯩꯍꯧꯕꯗ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛ ꯂꯩꯍꯧꯕ꯭ꯔꯣ ꯃꯣꯏꯁꯨ ꯅꯨꯡꯗꯥꯡꯗꯤ ꯌꯨꯝꯗ ꯂꯩꯇꯦ ꯏꯅꯦꯝꯕꯣꯛꯀꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕ ꯏꯕꯦꯇꯣꯟ ꯀꯧꯕꯅꯦ ꯃꯣꯏ ꯌꯨꯝꯅꯥꯛꯁꯤꯅ ꯍꯌꯦꯡ ꯆꯤꯡꯈꯨꯅꯧ ꯍꯌꯦꯡ ꯆꯤꯡ ꯈꯨꯅꯧ ꯍꯥꯏꯕ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥꯅꯣ ꯃꯣꯏꯒꯤꯁꯦ ꯑꯇꯣꯝꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯦꯀꯣ ꯃꯆꯤꯟ ꯃꯅꯥꯎ 4 ꯃꯥꯅ ꯑꯍꯟ ꯑꯣꯏꯕ ꯃꯥꯅ ꯑꯍꯟ ꯑꯣꯏꯔꯒ ꯃꯈꯥꯗ ꯅꯨꯄꯤ ꯀꯌꯥꯅꯣ ꯅꯨꯄꯥ ꯀꯌꯥ ꯅꯨꯄꯤ ꯌꯥꯎꯗꯦ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯅꯨꯄꯥ ꯉꯥꯛꯇ 4 ꯃꯥꯁꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯆꯍꯤ 30 ꯃꯨꯛ ꯁꯨꯔꯛꯑꯃꯦ ꯑꯇꯣꯞꯄ ꯌꯨꯝꯗ ꯀꯔꯤ ꯊꯕꯛ ꯁꯨꯏ ꯃꯥꯗꯤ ꯑꯇꯣꯞꯄ ꯀꯩꯁꯨꯝꯇ ꯀꯩꯅꯣ ꯇꯧꯗꯦ ꯐꯥꯝ ꯇꯧꯔꯒ ꯂꯩꯖꯕꯅꯤ ꯐꯥꯝ ꯇꯧꯕꯁꯤ ꯉꯥꯒꯤ ꯐꯥꯝꯒꯨꯝꯕꯔꯥ ꯀꯔꯤ ꯐꯥꯝꯅꯣ ꯅꯠꯇꯦ ꯎ ꯃꯣꯔꯣꯛ ꯀꯩꯀꯥ ꯊꯥꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯃꯆꯥ ꯆꯥꯔꯥ ꯁꯦꯝꯕꯗꯨꯔꯥ ꯑꯗꯨꯒ ꯊꯥꯕꯁꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯤ ꯄꯥꯜꯂꯒ ꯃꯣꯔꯣꯛ ꯄꯨꯊꯣꯛꯄꯁꯨ ꯌꯥꯎꯕ꯭ꯔꯥ ꯆꯥꯔꯁꯨ ꯁꯦꯝꯃꯦ ꯑꯗꯨꯒ ꯊꯥꯕꯁꯨ ꯊꯥꯕ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯀꯩꯒꯤ ꯏꯟꯇꯔꯚꯤꯌꯨ ꯀꯩꯀꯥ ꯃꯌꯥꯝ ꯌꯥꯎꯕꯗꯣ ꯑꯃꯠꯇ ꯈꯟꯕ ꯄꯩꯁꯥ ꯅꯝꯕꯁꯨ ꯉꯝꯗꯕꯅꯤꯅ ꯄꯩꯁꯥ ꯄꯨꯂꯤꯁꯀꯨꯝꯕ MRꯒꯨꯝꯕ IRB ꯈꯟꯕꯒꯗꯤ ꯌꯥꯎꯔꯝꯕ꯭ꯔꯣ ꯀꯩꯅꯣꯒꯤ ꯑꯥꯔꯃꯤꯒꯤ ꯃꯣꯏ ꯀꯩꯅꯣ ꯀꯩꯀꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯀꯩꯒꯤꯁꯨ ꯃꯣꯏ ꯌꯥꯎꯔꯝꯕꯅꯦ ꯑꯗꯣ ꯑꯗꯨꯝ NCCꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦꯀꯣ ꯃꯥ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯛꯇꯕꯗꯨꯗꯒꯤ ꯁꯦꯜ ꯄꯤꯕ ꯈꯣꯠꯂꯒ ꯊꯕꯛ ꯅꯝꯕꯗꯤ ꯌꯥꯎꯔꯕ꯭ꯔꯣ ꯃꯃꯥꯡꯗ ꯑꯃꯨꯛꯇꯤ ꯅꯝꯃꯨꯕ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯈꯜꯂꯛꯇꯕ ꯁꯦꯟ ꯑꯗꯨꯗꯒꯤ ꯌꯥꯝꯗꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯁꯦꯟꯁꯨ ꯌꯥꯝꯗꯕꯗꯨꯒ ꯁꯦꯟ ꯊꯕꯛ ꯀꯩꯅꯣ ꯇꯧꯕꯤꯅꯦꯅ ꯂꯧꯈꯤꯕ ꯃꯤꯗꯨꯁꯨ ꯀꯩꯅꯣ ꯌꯧꯕ ꯃꯤ ꯑꯣꯏꯔꯝꯗꯕꯗꯨꯒꯤ ꯃꯤꯅ ꯑꯗꯨꯝ ꯆꯥꯕꯤꯈ꯭ꯔꯕ ꯄꯩꯁꯥꯗꯤ ꯍꯟꯗꯣꯔꯛꯈꯤꯕ꯭ꯔꯣ ꯀꯣꯟꯅ ꯍꯟꯗꯣꯔꯛꯑꯣ ꯍꯥꯏꯔꯒ ꯍꯟꯗꯣꯔꯛꯇ꯭ꯔꯦ ꯊꯧꯕ ꯆꯠꯄꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯣꯠꯈꯤꯕꯩ ꯆꯥꯡ ꯑꯗꯨ ꯈꯟꯅꯕꯗꯤꯃꯤꯗꯨꯁꯨ ꯃꯁꯛꯇꯨ ꯐꯖꯅ ꯃꯦꯟꯃꯥꯟ ꯇꯥꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇ꯭ꯔꯕꯅꯤನ ꯑꯗꯨꯝ ꯈꯪꯍꯧꯗ꯭ꯔꯕ ꯉꯥꯡꯖꯔꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯑꯗꯨꯁꯨ ꯃꯥꯗꯣ ꯃꯔꯥꯏꯕꯛ ꯂꯩꯇꯕꯒꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯊꯕꯛꯇꯨꯒꯤ ꯇꯧꯕꯗ ꯊꯧꯕ ꯃꯤꯗꯨꯒꯤ ꯃꯌꯨꯝ ꯈꯪꯗꯕꯩꯔ ꯊꯧꯕ ꯀꯥꯏꯗꯤ ꯆꯠꯄ꯭ꯔꯥ ꯃꯁꯥ ꯊꯤꯔꯒ ꯊꯧꯕ ꯈꯣꯠꯄ ꯆꯠꯄ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯪ ꯂꯩꯇ꯭ꯔꯤꯉꯩꯗ ꯇꯧꯈꯤꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯣꯀꯦ ꯑꯗꯣ ꯏꯆꯟꯒꯤ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯃꯝꯇꯥ ꯃꯝꯇꯥ ꯍꯣꯏꯒꯤ ꯏꯄꯥꯝꯒꯤ ꯌꯨꯝꯅꯥꯛꯁꯦ ꯀꯩꯅꯣ ꯌꯨꯝꯅꯥꯝ ꯏꯁꯥꯏ ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯦ ꯏꯁꯥꯏ ꯆꯍꯤ 19 ꯑꯣꯀꯦ ꯃꯍꯩ ꯃꯁꯤꯡꯗꯤ ꯏꯆꯟꯒꯤꯗꯤ ꯀꯗꯥꯏꯐꯥꯎ ꯇꯝꯍꯧꯒꯦ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯈꯛꯇꯪ ꯇꯝꯃꯒ ꯑꯗꯨꯝ ꯃꯈꯥ ꯇꯝꯈꯤꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯏꯃꯨꯡ ꯃꯅꯨꯡ ꯐꯤꯕꯝ ꯁꯣꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯃꯨꯡ ꯃꯅꯨꯡ ꯐꯤꯕꯝ ꯍꯥꯟꯅꯗꯤ ꯁꯣꯜꯂꯦ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯃꯌꯥꯝ ꯌꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯥ ꯀꯌꯥ ꯅꯨꯄꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏꯒꯤꯅ ꯅꯨꯄꯤ ꯉꯥꯛꯇ 5 ꯅꯨꯄꯥ ꯑꯃꯈꯛꯇꯪ ꯌꯥꯎꯋꯦ ꯏꯁꯥꯅ ꯀꯌꯥ ꯁꯨꯕ ꯑꯩꯅ 3 ꯁꯨꯕ ꯑꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯇꯩꯗꯤ ꯃꯊꯛꯇ ꯌꯨꯝ ꯄꯥꯟꯅꯔꯕ꯭ꯔꯥ ꯃꯈꯥꯗ ꯀꯌా ꯄꯥꯜꯂꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯃꯊꯛꯇ ꯃꯣꯏ 2 ꯄꯥꯟꯈ꯭ꯔꯦ ꯑꯩꯒ 3 ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯇꯣꯟꯊꯣꯟꯕꯤꯗꯨꯃꯁꯨ ꯐꯌꯦꯡꯗ ꯄꯥꯟꯕ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯄꯨꯟꯅ ꯁꯣꯛꯃꯤꯟꯅꯕꯅꯦ ꯃꯥꯒꯤꯅ ꯀꯩꯅꯣꯗ ꯁꯥꯀꯟꯗ ꯄꯥꯜꯂꯒ ꯀꯩꯁꯨꯝ ꯇꯧꯍꯧꯗ꯭ꯔꯦ ꯃꯥꯒꯤꯅ ꯃꯥꯒꯤꯅ ꯃꯃꯤꯡ ꯀꯔꯤ ꯀꯧꯕ
ꯃꯥꯒꯤ ꯅꯨꯄꯥꯒꯤꯅ ꯄ꯭ꯔꯦꯝꯖꯤꯠ ꯀꯧꯕꯅꯦ ꯏꯅꯥꯎꯅꯨꯄꯤꯅ ꯃꯦꯃꯤꯆꯥ ꯑꯣ ꯃꯥꯁꯨ ꯐꯌꯦꯡꯗ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯀꯩꯁꯨ ꯁꯣꯏꯕ ꯉꯥꯝꯕ ꯌꯥꯎꯗ꯭ꯔꯦ ꯃꯈꯨꯠꯇꯣ ꯍꯥꯏꯒꯠꯄ ꯌꯥꯗꯦ ꯀꯩꯅꯣ ꯇꯧꯗꯦꯅ ꯂꯩꯔꯤꯕꯅꯤ ꯄꯨꯔꯥ ꯐꯕꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯒ ꯌꯨꯝꯗꯗꯤ ꯂꯩꯕ ꯌꯨꯝ ꯃꯥꯗꯣ ꯌꯨꯝ ꯃꯣꯏꯒꯤꯁꯨ ꯆꯤꯡꯒꯣꯡ ꯅꯛꯄꯅꯤꯅ ꯅꯥꯇꯩ ꯆꯥꯗꯦꯅ ꯃꯁꯥꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯃ ꯂꯩꯕꯅꯤꯅ ꯃꯗꯣꯝꯆꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩ ꯍꯥꯏꯕꯅꯤ ꯑꯣ ꯃꯈꯣꯏꯒꯤ ꯃꯗꯣꯝꯆꯥꯁꯤꯡ ꯊꯣꯛꯄꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯄ꯭ꯔꯦꯝꯖꯤꯠ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯔꯦꯕ ꯑꯗꯨꯗꯤ ꯅꯣꯏꯒꯤꯗꯤ ꯏꯄꯥꯝꯂꯣꯝꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯂꯧꯁꯤꯡ ꯂꯩꯕ꯭ꯔꯥ ꯆꯥꯅ ꯊꯛꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯤ ꯐꯤꯕꯝ ꯀꯃꯥꯏ ꯇꯧꯔ ꯂꯩꯕ ꯏꯄꯥꯝꯂꯣꯝꯒꯤ ꯂꯩꯔꯤꯁꯦ ꯂꯧꯁꯨ ꯑꯩꯈꯣꯏꯒꯤ ꯂꯧꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯃꯤꯉꯣꯟꯗꯒꯤ ꯁꯥꯜꯂꯒ ꯂꯧꯁꯥꯟ ꯇꯝꯃꯒ ꯎꯕꯗꯤ ꯂꯩꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤꯗꯤ ꯂꯧ ꯂꯩꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯏ ꯃꯥꯏ ꯍꯧꯖꯤꯛꯀꯤ ꯎ ꯃꯣꯔꯣꯛ ꯊꯥꯔꯤꯗꯨ ꯃꯥꯒꯤ ꯐꯥꯝꯗꯨ ꯃꯤꯒꯤ ꯂꯧꯔꯥ ꯅꯈꯣꯏꯒꯤꯔꯥ ꯆꯤꯡꯈꯣꯡꯗ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯤꯡꯒꯣꯡꯗꯒꯤ ꯆꯤꯡꯒꯣꯡꯕꯨꯗꯤ ꯆꯤꯡꯒꯣꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯗꯥꯏꯔꯦꯛꯇꯤ ꯑꯣꯏꯗꯦ ꯃꯣꯏ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯇꯨꯒꯤ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯁꯥꯒꯩꯒꯤ ꯑꯗꯨꯗꯨꯒꯤ ꯃꯣꯏꯗꯒꯤ ꯋꯥꯏꯔꯒ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯔꯒ ꯋꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯨꯝ ꯁꯤꯖꯤꯟꯅꯒꯦꯅ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯋꯥꯏꯗꯦ ꯃꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯄꯨꯟꯅ ꯃꯌꯥꯝ ꯇꯧꯃꯤꯟꯅꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯦ ꯏꯔꯥꯡꯁꯤꯅ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯥꯏ ꯐꯥꯝꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯃꯣꯏ ꯑꯗꯨꯝ ꯇꯧꯍꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯂꯥꯟꯁꯤꯅ ꯆꯪꯕ ꯉꯝꯅꯗꯕ ꯃꯐꯝ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯍꯧꯔꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯑꯗꯨꯝ ꯆꯪꯅꯩꯌꯦ ꯑꯗꯨ ꯐꯥꯝꯗꯨꯗꯤ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡꯗꯨꯅꯁꯨ ꯄꯨꯔꯥ ꯃꯥꯏꯄꯨꯅꯕꯁꯨ ꯉꯝꯗꯦ ꯑꯗꯨꯒ ꯑꯅꯧ ꯅꯨꯄꯥ ꯑꯃ ꯑꯍꯨꯝ ꯁꯨꯕꯗꯨꯅ ꯈꯔ ꯄꯣꯠ ꯆꯩ ꯊꯥꯕ ꯈꯣꯠꯄ ꯇꯧꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯌꯨꯝꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯠꯇꯔꯦ ꯃꯥꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯀꯥꯟꯗꯗꯤ ꯁꯦꯟ ꯊꯨꯝ ꯂꯨꯍꯣꯡꯕ ꯃꯇꯨꯡꯗ ꯅꯈꯣꯏꯗꯤ ꯁꯦꯟ ꯊꯨꯝ ꯄꯠ ꯇꯠꯄꯗꯨ ꯇꯧꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯂꯩꯕ ꯈꯣꯠꯄꯗ ꯈꯔ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯆꯥꯕ ꯊꯛꯄꯒꯤꯕꯨꯗꯤ ꯋꯥꯠꯇꯦ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡ ꯀꯩꯀꯥ ꯃꯌꯥꯝ ꯌꯥꯎꯕꯗꯩꯗꯤ ꯄꯩꯁꯥ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯃꯥꯗꯨ ꯃꯣꯔꯣꯛ ꯊꯥꯕꯗꯣ ꯄꯨꯔꯥ ꯑꯣꯏꯅ ꯗꯥꯎꯁꯨ ꯌꯥꯗꯕ ꯑꯗꯨꯝ ꯇꯤꯟ ꯆꯥꯕꯅꯤ ꯈꯪꯗꯦ ꯇꯤꯟ ꯇꯥꯕꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯃꯍꯩ ꯂꯣꯛꯑꯝꯗꯥꯏꯗ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯄꯩꯁꯥ ꯁꯦꯟꯊꯨꯝꯒꯤ ꯈꯔ ꯋꯥꯏ ꯑꯗꯩ ꯑꯉꯥꯡ ꯎꯅꯕ ꯀꯥꯟꯗꯁꯨ ꯑꯉꯥꯡ 2 ꯁꯨꯕꯅꯦꯕ ꯑꯗꯨꯗꯁꯨ ꯄꯩꯁꯥ ꯆꯪꯈ꯭ꯔꯕ ꯑꯍꯥꯟꯕ ꯅꯈꯣꯏꯅꯤꯒꯤ ꯑꯉꯥꯡꯁꯦ ꯀꯔꯤ ꯗꯣꯛꯇꯔꯗ ꯌꯦꯡꯕꯗ ꯇ꯭ꯋꯤꯟꯁ ꯑꯣꯏꯌꯦꯅ ꯈꯪꯕ꯭ꯔோ ꯗꯣꯛꯇꯔꯅ ꯇ꯭ꯋꯤꯟꯁ ꯑꯣꯏꯒꯅꯤ ꯑꯉꯥꯡꯁꯦꯅ ꯍꯥꯟꯅ ꯍꯥꯏꯕ꯭ꯔꯥ ꯇ꯭ꯋꯤꯟꯁꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯆꯦꯛ ꯆꯠꯄꯗ ꯑꯃꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯃꯗꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯑꯃꯁꯤ ꯀꯟꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦꯅ ꯈꯨꯗꯛꯇ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯁꯤएस ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗꯤ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯝꯁꯇ ꯑꯗꯨꯒ ꯔꯤꯝꯁꯇ ꯍꯦꯛ ꯂꯧꯊꯣꯛꯄꯒ ꯑꯗꯨꯝ ꯑꯃꯁꯤꯁꯨ ꯄ꯭ꯔꯥꯏꯚꯦꯠꯇ ꯄꯨꯔꯁꯦꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯄꯨꯔꯒ ꯑꯉꯥꯡꯗꯨꯒꯤ ꯐꯤꯕꯝꯗꯣ ꯑꯃ ꯍꯤꯡꯍꯧꯔꯤꯁꯦ ꯃꯥꯏꯁꯦ ꯐꯤꯕꯝ ꯁꯣꯟꯕ ꯑꯗꯨꯗꯤ ꯂꯩꯍꯧꯔꯤꯁꯦ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯅꯨꯄꯥ ꯉꯥꯛꯇꯅꯦ ꯑꯅꯤꯃꯛ ꯅꯨꯄꯥ ꯉꯥꯛꯇꯅꯦ ꯑꯃ ꯂꯩꯈꯤꯗꯕꯗꯨꯁꯨ ꯀꯣ ꯑꯗꯨꯒ ꯏꯄꯥꯟ ꯀꯔꯤ ꯁꯣꯟꯗ꯭ꯔꯦ ꯏꯄꯥꯟꯗꯨꯁꯨ ꯂꯥꯟ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯔ ꯅꯦꯝꯃꯀꯥꯟ ꯁꯣꯟꯖꯦꯅ ꯏꯄꯥꯟꯒꯤ ꯑꯗꯨꯗꯤ ꯑꯩ ꯃꯔꯛ ꯑꯝꯇ ꯊꯜꯍꯧꯒꯦ ꯍꯧꯖꯤꯛꯀꯤ ꯂꯥꯟꯁꯤ ꯁꯣꯟꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯂꯥꯟꯁꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯥꯏꯇꯥꯔꯦ ꯇꯥꯡ ꯀꯌꯥꯗꯅꯣ ꯑꯉꯥꯡ ꯎꯅꯔꯤꯁꯦ ꯂꯥꯟ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯎꯅꯕ ꯂꯥꯟ ꯍꯧꯗ꯭ꯔꯤꯉꯩꯗ ꯎꯅꯕ ꯑꯗꯨꯒ ꯑꯉꯥꯡ ꯃꯁꯥ ꯁꯣꯟꯖꯜꯂꯛꯄ ꯍꯣꯡꯖꯟꯕ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯞ ꯇꯧꯕꯒꯤ ꯃꯅꯨꯡꯁꯦ ꯂꯥꯟ ꯃꯅꯨꯡ ꯇꯥꯁꯜꯂꯛꯄ ꯑꯉꯥꯡ ꯂꯥꯟ ꯇꯧꯕꯩ ꯀꯥꯟꯗꯨꯗ ꯗꯣꯛꯇꯔꯗ ꯊꯝꯃꯤ ꯑꯉꯥꯡ ꯑꯩꯕꯨꯗꯤ ꯌꯨꯝꯗ ꯂꯩꯔꯒ ꯑꯗꯨꯒ ꯑꯉꯥꯡ ꯄꯨꯊꯔꯛꯄꯗꯒꯤꯗꯤ ꯏꯁꯥ ꯌꯥꯎꯗꯅ ꯑꯉꯥꯡꯁꯦ ꯗꯣꯛꯇꯔꯗꯁꯨ ꯊꯝꯃꯝꯃꯦꯕ ꯃꯇꯝ ꯈꯔ ꯏꯁꯥꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯊꯔꯨꯕ ꯑꯗꯨꯒ ꯑꯃꯨꯛ ꯏꯁꯥ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯏꯒꯠꯂꯛꯄ ꯑꯩꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯈꯛꯇꯪ ꯇꯣꯉꯥꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯕ ꯑꯗꯨꯒ ꯂꯥꯟ ꯃꯅꯨꯡꯗꯨꯗ ꯂꯧꯔꯨ ꯂꯥꯛꯑꯣꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯂꯧꯔꯒ ꯑꯃꯨꯛ ꯌꯨꯝꯗ ꯂꯩꯕꯗꯨꯗꯤ ꯅꯥꯇꯩ ꯆꯥꯗꯕꯅꯤꯅ ꯀꯩꯅꯣꯗ ꯆꯠꯂꯁꯦꯅ ꯑꯋꯥꯡ ꯈꯨꯅꯧꯗ ꯂꯩꯔꯝꯃꯦꯕ ꯑꯋꯥꯡ ꯈꯨꯅꯧꯗ ꯃꯔꯤ ꯃꯇꯥ ꯏꯆꯦꯒꯤ ꯌꯨꯝꯗ
yum som sangai tin da zu irang do patabnina nakna banina somna kanda leisena ichi hogi de leirame duga ipan du zu kaino da tang kun ka taruk da son bane duga ma legi da kun ga ni pan gi da adudi che khoi da leiding ei manung da mana lan chalami se se khoi da leiba da di ma yaw da bra na hak kak tang leibro nganga angang yaw putagi yum da leibane angang yaw trikan da ti aisu ada tum lei duga tang ohum gi du da gi lan horok putagi akhoi kaino lekai gi su na ha kangu ei ngak pathok tradi yar roina ngak pathok pani moi ge duga akhoi di mo hauji na awang khunau da leiba se hospital de gi angang puragara awang khunau da leire ko awang khunau da leiba se sikanda kaino se noi ge husband se yawbra purobe yawbra yawde ma di yum de le hoy sai kun na podugi maroi bado asum horok padagi adai du de gi ma khun ngak pa se thok pa horabra hore tang ahum gi dai de gi dum phayeng am da su dum hona mana hojik khun nga ise na khoi gi hojik chingkhong ge bunker saba na khoi gi husband khoi gi moi gi purogi yum thongan maya da bunker ga leibado adai du da nga ira singlom da maphum da chatira kamai to mai singlom da ngak pani moi mai kai ahum thok na ngak se na khaidok na ra ga ngak pani ba akhoi gi da yum da bunker saba tu ti ko na irang hena kalak gi kan du da sagi ma laitraba matung ma laitra matung da di tang kaya ma hojiki aduda mathak ta ngak pa chatle haba side dum khange adudi mana chatpa numit tu din ha ka sung una hodre phone da ga de hara prai ching da masangam de na ma do phone tor ambane ba masangam de hai sima ma khwang na ba khotpi leibro khwang na ba leite kem hana sing labuk da sapadu da mina kaurok padong tu san ge tawe du makhwang na ileng ba khot pa yate na hai phone tawraga hairak pani ba daina adu hana di leita ba adai marak sathok sachin taw ba dai du da leiri ra amamang da hana sok pagi leibro hana chokte leite adu gi kan tu da numit ni huni tu ma makhwang na in yum da layo ngak pa satlu ranona ai de gi mingom mi kauraga ne aga Melan khwang mari suhan bakan da su khara kana tawde duga lighting ke ka kitang khuram batu da phayena hawgat laga lab adudagi mahak se adana makhwang nai na hare kudu nongwa da phone da ai khwang nai kholi yum da nei haibra na trai khwang nai chu sat ya da na chatle khole gan harak pro makhwang na begin numit ni humni di yum da le me duga adu numit ki tu de de ma do ai khwang na ra su mina sum lambi da sat lai bani na da pa man gi ni de dim koi nau nu pa ama yai ma tu su yum da lai te ba aduga ma inau nu pa hum su ba tu su mi gi thabak sapani na mi gi thawa si kaino gari tawba chatpa ha adu gi mana tawraga loina mak laitho alai hai gini machimanaw mayam du loi leithoga lei haini nai haijana ba mani aduna ai chattaba yade lekaina wangang narakani khungi lebak ki thabak ni haidana chatpane ai jatni ko hoi mari a chingdagi lanpham dai dinong da phone ga torok pa yawbra smai tawi holi paw phona ba dum nangna pa taw ko kana ma dum pairakpra adu kan da ju nungdang da di lan mi na ibani na phone kai ka tok san ba do mi na kai no torati khangini duna phone torokonu aina sangba kanda ai yara kanda aina phone torokke hoi aduga ayu kumba nungdin da goti dum wari sanaga okay numit kya ni leiraga no chorak pa bana khun nga pa ching mathak ta leibagi numit kya ni leira kanda no magi nungai ta ba pau tariba thoiba thodokse tang kunngani panin tang mari manga daite dum apa hograbani megi mari manga de nga aga thoiba thodoksina tang kunngani panda adudi sugunu romda thokpa thodoksigi numit makta da somla kanda phayeng romda thokiba thodok tu daneba khangobra magi kenodi masada karai wai da soi kholi ga khangobra kamai tawi
ꯑꯩꯉꯣꯟꯗꯗꯤ ꯈꯪꯍꯜꯂꯛꯇꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯍꯜꯂꯛꯇꯦꯕꯀꯣ ꯍꯣꯏ ꯏꯆꯟ ꯑꯩꯅ ꯅꯍꯧꯅꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯑꯃꯨꯛ ꯀꯞꯍꯟꯕꯒꯨꯝ ꯊꯣꯛꯀꯗꯧꯔꯦ ꯑꯗꯣ ꯍꯪꯗꯕ ꯌꯥꯗꯕꯅꯤ ꯑꯩꯒꯤꯁꯤꯁꯨꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯑꯃꯈꯛ ꯆꯪꯉꯦ ꯑꯗꯨꯒ ꯊꯧꯗꯣꯛ ꯊꯣꯛꯏꯕꯁꯤꯡꯁꯦ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤꯁꯦ ꯐꯌꯦꯡꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃ ꯂꯩꯇ꯭ꯔꯦꯌꯦ ꯂꯥꯟ ꯈꯨꯟ ꯉꯥꯛꯄ ꯑꯃꯈꯛ ꯂꯩꯇ꯭ꯔꯦꯌꯦ ꯃꯃꯤꯡꯅ ꯑꯉꯣꯝ ꯕꯁꯟꯇ ꯀꯧꯏ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯅꯠꯇ꯭ꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯈꯤꯌꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯍꯪꯉꯛꯄꯅꯤꯅ ꯅꯪ ꯍꯧꯈꯤꯕ ꯅꯪꯅ ꯅꯤꯡꯁꯤꯡꯕꯗꯐꯥꯎ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯍꯟꯕꯗ ꯅꯪꯉꯣꯟꯗꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯣ ꯍꯥꯏꯔꯤꯕꯗꯨꯒꯤ ꯄꯥꯎꯗꯤ ꯅꯉꯣꯟꯗꯗꯤ ꯀꯅꯥꯅ ꯇꯝꯃꯛꯏ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯇꯥꯡ 24ꯗ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯅ ꯄꯥꯎ ꯄꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏ ꯍꯥꯏꯔꯛꯀꯦ ꯑꯩꯅ ꯍꯪꯕꯅꯦ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯈꯣꯟ ꯇꯥꯕꯗꯨꯗ tumba yadadana hogalaga kana kaidorege kamai tawgena sum hangbada kaisum tawde baba iku bokta tawbada su kaisum tawde matamdudadi makhoi di paudi khangaba jane bako khangabra khange nangonda tahaloi dawgi ngasai ngang no chen manina khangaloi dawgi dum moina lot pa haitare ne adudi kamaina khangai numi kani lera khangi no ngala khangbra kamain tawdi postmodern tawlin yumda puthara amdaida inang pani itaima yumda la on fondo numit adudadi ngasai inaw nupi magi nupa moina mana sayengda pale moina phamduda punna duty tawminabra premjit haibado mani ma maikai adom nakanda tade haibaniba maikai adom tade ba koi yum nakalongi makha tangbagi tuja tai haibani andu numitudi mana asom nakandadi angang tangai haina mana chatkiri koina tabadasu lekai mahut singadauba haibadi mana ngaidu magi matam loiraba aduga atopana lekai gi mina amuk magi mahut tagadauba adu lekai gi mina mahut khara pubiramu haidana ma makhwang nungaitana migi atopagi mahut taba haitane pali tanabanina mana magi tadabadu su mana ngaha oi hai chumbra hoi manau nupagi sumana loi pugraga chapane manau nupana pali tagadabadu su mana puba Madi class kya tamawi madi graduation di loi ki bako sok kya dano maga nanga khangnarak pasina karamba sok ta khangnare 2017 September October daida kari de khangnare mobile de khangnarak pra lambi da thengnarak pra mali mata gi yum da thengnarak kamai na thengnarak ki maga koi imung manung do yamna wabanina mai padagi depend tawdana ba aisu suban ngomba chapne lo suba kai tawba dum sahi pudingi logumba dum chatle mohi baba hoi lagi lai lekai nambana khangai lo sum chatpa dagi sum khangnaba naman sum khangnaba duga maso masakpudi khangai duga adum phone da dum bari batai dum sana da adu de khana ki loksu sapade okay kungi mayama koi puna sum imanabi manaba kirole ka imanabi mayam su yoro mane bako lowling da chatpa law khaw ba chatpa law yei bagi sigumagi haitare tonga ton khulang chatpa do okay aduga lohong lakpasina ka sahi kya 2000 kya 22 da okay atai kari yumda leiringe da haitare angang sigi angang ama ani smaina twins oire habada mana haraugi mikup adi angang smaina oire gan hawgi harau jaba haitare ne ko panga ta matamdu di sonography na nupani nupini hairam da be ada twins oire ga haibadu ma kari ga hairami mana khangbada kari no onda tamamba man amadi magi mating ama bangpa egi mating ama oina ba okay adu angang amadi marai bak thikre aduga angang ama hingna bu hona badana koi ni pesa kyam tinggiba aduna pesa tingapuduna noini awaba polum puba legibra bas angang ama do hingna bu hona ma do izai makisu angang dugi manakta so dum chatpani ai nakta mula
मागी मनाक्ता अमुक वाजु वाजनि पैसाजु lupa lak ani may sangman min mingon dagi पैसा पुबगी कोपगी कोई सेंटेंड ना होटना जरमबन नोम कतंग अंगांगी मनाक्ता चलौदबदुदा ममंगदा बाबा कौरेन अइंगोंदा तम अइंगोंदसु इमा इलाकी एना थोरी एना मंगदा नुंगानबदा वरी बताई सानरगा नुंगानबदैदि नुंति इजामुकी नमी कुन्नी डॉक्टर लेबदो लेपतबी तम चटछिबने हल्लागा मचादो पुरकपदो तो लान मतमनिना पम्बबु इंचिनगाइना पम्बु फंजागी ꯑꯗꯨꯅ ꯃꯁꯥ ꯅꯥꯕꯅꯤꯅꯀꯣ yumda putarakanda mana kunga ubudi nga hingkunda bigi halakda yumda zum mirol lektabanina anangda zum lamda jadi thamba yam kappaduda warzu wana ngatanga hubiyo na monda amurak anira kata mi mana angang macha pamjagi buta Amalay hori city amazina hasana mi univasi malore tenkalu na sada sopra lore nambing maina lege to bini duri ke to wake up tingo na raw me tum ko sahi sang khangna ra possible no mata sahi mangara खनबसे मत बरी उताई तबो खना सैनबसु आवदे लेकाई की मिसु लय खंगमनिन नय अनिदि सुका खनदे हयें वाइनि युन पान कांदे नुंगाइनि मासु खनदे साउदे नोमत थौनदे सही न्यु होंग पदबो तन नोमत सुचा साउददमनि खनन साउनिनजु अइना वहाय उमतंग हाबत अदुम साउ फबन मसागी जु खरा पिंगदो मनाउ पाजिनबो ताजौजे इतैमा हेक लाखदै किनम्ब कासे याम फरे हराउ हराउ नु अदुम Changna sagi mi puru basel hospital le ngi da pu basen khara pu gi ba yaw bro ado di pu basel di kamai taw yi ki rang sino mina tel pesa singo na traga sel thaurak pa sen do pi ba ko to gi ado ma tan da ma le kamai taw singo hai di hojik ti moi ju lan ma tan mi phangmanin adagi dasa tari wana tari ju khambani adu chorakpadi kayamuk ingondagi kayamuk ti pura ga legi haiti awang laing bada kayam puthara legi ibala ama lishin ku unmu lengani adagi dev magi karam magi dasu koi bu bana lu palishin pu ayro kayano puya dasu singri dusu singde ado angang macha sigi di hojik laing ba khotpagi ate pesa changningai leri bro hojik di masa khara sapi chabi na bade yen na de hospital daga di chapro laiki draba matung papa lai da matung hospital da pukhat pa doctor ga tana ba khotpa di lai bro adu di humari da chalure adu moina dum fazana dum bire ado tamna pharakani habra haibadi angang si kudong thiningai thokadra ado doctor da nang hangbra haibadi amasu kudong thiba thokre adigi mapa phangi leitre ado lehori bangang du mu soengam yaukadra gaina nang doctor daga hangbro chana hangbro kusum tawroi hari okay chala du dis miner
ꯅꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯑꯇꯣꯞꯄ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯜ ꯊꯨꯝ ꯀꯔꯤ ꯃꯇꯦꯡ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯂꯩꯈꯤꯗꯕ ꯏꯃꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯄꯩꯁꯥ ꯄꯤꯕ ꯈꯣꯠꯄ ꯂꯨꯄꯥ ꯂꯥꯛ 10 ꯑꯗꯒꯤ ꯊꯕꯛ ꯑꯃ ꯄꯤꯕ ꯀꯥꯏꯅ ꯍꯥꯏꯅꯕꯒꯤ ꯋꯥꯐꯝ ꯈꯔ ꯂꯩ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯁꯤ ꯂꯥꯎꯊꯣꯛꯆꯈ꯭ꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯐꯪꯅꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ ꯑꯗꯨ ꯀꯔꯤ ꯃꯇꯦꯡꯒ ꯄꯤꯔꯛꯄ ꯀꯅꯥꯅ MLA ꯑꯣꯏꯔꯣ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯝꯃꯒ ꯂꯩꯕ꯭ꯔꯣ ꯑꯇꯣꯞꯄ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯩꯗꯤ ꯃꯣꯏꯅ ꯂꯩꯈꯤꯗꯕꯒꯤ ꯄꯩꯁꯥ ꯄꯤꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯈꯤꯕꯗꯩ ꯍꯦꯟꯅ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯀꯩꯅꯣꯗꯤ ꯂꯥꯛꯇꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯩꯅꯣ ꯃꯌꯥꯝꯗꯒꯤ खरा मतेंग पांगबिरपदि इबुंग इपा दगी लमदगी खरा कनो तौबो कांकुना पांगबिरपद हेना अइना खंगबददि लेते अइजो युमदा सोम लेरने आयुमदसु चतबनिना फजना खंगदे दुदि दुगा कका होई सुंब मतेंग अतोपा संतान कई पीना मतेंग पांगबिरपदो अदुगुंबददि खत पांगे कोई खरा येंगी खरा को खोमजला कांदा लाखिए दुगा लामदाइदा मु हाइरके दुगा नोगी थोदो सिगी matang daina hangise sigi koina santo iba inspector tayai series da lagi da bathau sing si wari amam sana ga hapane ba koina mayam da wari do sum khangna na ba na khara ka manarap tawra ko mayam da su duga record ama su lei hauna ba da wari tuma lei hauna ba gi adu tare akoi gi demo hakchang phangini hakchang phangda ba mayam ma hojik sem lei ni na wa ba se mayam saru mache ramtang phangadi haidana laibe imung su kokthongamani adubu laikidre halakpabudi halaroi aduragasu ahati thongna haitare nang hanbe yadre nang su togigena habatu thabak to onthokirappa adu onthokteragasu mani to miyamna soidana mati kholaw mati soidana lawrakani hariba sing athoba sing koi pibam thokpa pi kho haiba sidi dum hosi sudum hainarabani senpham hana pibiro ama moide kari khara do resu mong manung yawa bada rodadi khaji mina pangna bagi khotpagi haibagi mami masudum lai adana akoi gi sisu dum khangba ngaina pambire khangda bangai su khangna nabagi haitare koi koina tawjari se sigi minung si khara langna bagi ni chaninga na yadi anda koi amuko na phaujarake pawdo ko aduga koi lamdai da dum hairake to lakpadi karong lomda lakadra phaying lomda lakadra haibado Naki satok sa sinakaram nung aini kayang lomda dum la adara aduga karong lomda la asira angan su sangam tabina satok sa sinungai ro dong ni nang na leiba mafam du da haitare ni ko tari asau su leike chatninga hana di ngam patalu la ona hana tawni du moju tabu ngam satok sa sin tawni aini yetning dere चलने कांदा थबक लेरा कांदा चटपदे हेना इमा खोई पाबुं खोई सोमददी करी थबक सोरी सोंगी नुपा मयुम ददी इमा जु छम मोइली चटनबी ओइना लम दुगी चटनबी ओइना चटनबी ओइना दum तोरगो ले अदुदी सा इचल गिदी हक्सांग की फिबम कमाई तौरी सा सोनब्रो चटप खोटपा नुंगाई तबा चाबा तक याबा यादबा होय लेखिदबगी नुंगाई तबदुना मनी दना को इसागी ओइना होसि हक्सांग सोनबा खोटपा लेब्रो नावबा खोटपा अदुम तौई डॉक्टर नदी करी हाइगे आदि हिदागुली गुम्बा थाबा ते करी लेगे येंद्री है अइना ये अंगां तंग अइना तौरगा येंगागे चथोक चसिन निहोइते अंगां पिकमन बसितो हुंतो अमबजु निहोइते बगी Urasumi tikno samalata sabi na baje wai Wedi husigi ma khoi pamda ma khoi pabung khoi ja dum punna dum chak char ga dum leibi ko dum akoi mama su operation appendix to hogi operation logo koi te bagi eno tawe na dugi
ꯄꯥꯕꯨꯡꯗꯤ ꯀꯔꯤ ꯀꯔꯤ ꯁꯦꯟ ꯊꯣꯛꯏ ꯃꯥꯗꯤ ꯀꯔꯤ ꯀꯔꯤ ꯁꯨꯕ ꯉꯝꯃꯤꯕ꯭ꯔꯥ ꯀꯩ ꯁꯨꯝ ꯑꯔꯩꯕ ꯁꯨꯏ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯏꯟꯈꯥꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯆꯠꯐꯝ ꯂꯩꯇꯕꯅꯤꯅ ꯌꯨꯝꯗ ꯁꯨꯝ ꯂꯩ ꯐꯔꯦ ꯆꯜ ꯑꯗꯨꯗꯤꯀꯣ ꯑꯩꯈꯣꯏ ꯃꯇꯥꯡ ꯆꯥꯅ ꯂꯥꯛꯑꯝꯗꯥꯏꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯑꯩꯗꯤ ꯈꯪꯉꯤꯀꯣ ꯑꯩ ꯀꯣꯜ ꯇꯧꯔꯛꯏꯁꯤ ꯈꯪꯉꯤꯀꯣ ꯑꯗꯩ ꯅꯍꯥꯟꯗꯒꯤꯅꯦ ꯑꯩꯅ ꯅꯝꯕꯔꯁꯤ ꯊꯤꯔꯛꯑꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤꯗꯣ ꯁꯥꯟꯅꯒꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯕꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯇꯩ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯁꯣꯛꯑꯒ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯕ ꯑꯗꯨ ꯑꯃꯨꯛ ꯃꯊꯪ ꯄꯥꯡꯉꯛꯄꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯌꯥꯝ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯇꯧꯔꯛꯀꯦꯅ ꯑꯗꯨ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯆꯟꯒꯤ ꯈꯤꯇꯪ ꯑꯅꯥꯕ ꯂꯥꯏꯌꯦꯡꯕ ꯑꯣꯏꯔꯁꯨꯀꯣ ꯑꯉꯥꯡꯒꯤ ꯀꯔꯤꯒꯤ ꯌꯦꯡꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯄꯤꯕ ꯈꯔꯗꯨꯅ ꯑꯝꯇꯪ ꯀꯜꯍꯧꯅꯕ ꯑꯝꯇꯪ ꯍꯣꯠꯅꯧ ꯑꯗꯨꯒ ꯑꯉꯥꯡꯒꯤꯗꯨꯁꯨ ꯃꯔꯨ ꯑꯣꯏꯅ ꯀꯟꯅꯕ ꯑꯝꯇꯪ ꯍꯣꯠꯅꯧ ꯃꯤꯒꯤ ꯃꯔꯟꯗꯨꯗꯤ ꯀꯣꯟꯅ ꯑꯗꯨꯝ ꯁꯤꯡꯅꯕ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯁꯨ ꯄꯤꯅꯤ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯣ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯅꯤꯅ ꯈꯔ ꯉꯥꯏꯔꯁꯤ ꯈꯣꯠꯂꯁꯤ ꯑꯗꯨꯒ ꯌꯨꯝꯂꯣꯝꯗꯁꯨ ꯁꯣꯔꯥꯠ ꯁꯣꯟꯈꯤꯕꯒꯤ ꯈꯣꯠꯈꯤꯕꯒꯤ ꯂꯩꯔꯤꯗꯣ ꯇꯥꯟꯅꯔꯒ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯑꯉꯥꯡꯗꯨꯒ ꯅꯍꯥꯛꯀ ꯌꯦꯡꯗꯕ ꯌꯥꯗꯕ ꯑꯗ ꯃꯣꯏꯅꯁꯨ ꯂꯩꯉꯥꯛꯅ ꯀꯩꯅꯣꯝꯃ ꯇꯧꯅꯤꯅ ꯍꯥꯏꯕꯗꯨ ꯅꯪ ꯃꯦꯇ꯭ꯔꯤꯛꯇꯤ ꯄꯥꯁ ꯇꯧꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯍꯟꯗꯛ ꯑꯃꯨꯛ ꯊꯥꯒꯦ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯉꯒ ꯑꯃꯨꯛꯇꯪ ꯑꯗꯨ ꯃꯦꯇ꯭ꯔꯤꯛꯇꯨꯝꯒ ꯂꯥꯟꯊꯣꯛꯎꯔꯗꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯄꯣꯁ ꯑꯃ ꯄꯤꯔꯛꯄ ꯃꯇꯝꯗ खितंग हाइतारे खितंग चावनबा अदा याम यामना अदुमाय तौबदु थादोहरगा हाइतारे तुगी लाइबक फबा याब्रा हाइदु म येंगबा तारे अदि मेट्रिक तुदंग लालगति लाइबक फला तबम तंग सो हाइतारे हिंजाउनबा येंगना चागी अदुगा नंगी पुंसीदा लाइना हिंजनबा हाइबा तारे अदुगा मरुबदबुदि होय मा लेतबगी नुंगाइतबगी मयाम लेरगसु लेबाक्सिगिनि हाइतारे अथौबगी मिंथोन फंगगा लेखितबगी से हाइतारे अदुना सागी कुमै येंगना चा चाउनबा अदुगा माना मंगजरमदो मंगलांदो नुम फंगबा नंग होनबा तारे चाइसिंग चारबरा चानिंग्रे चाद्रे सिदि फरे फरे दीदी थमागे को थैंक यू कोऑपरेशन पीबीबो होय मियां पुरमा पुहना ना थाचरी ना इचलसिगी महाकी पुंसीवारी इंस्पेक्टर तयाई 916 मयामना तयाई 916 हाइदुना अमुक्तंग नमलगा यूट्यूब ते यंगबियु मपुम ओबे वारी से कोइन इंस्पेक्टर तयाईदा ड्रामाटाइज तौरगा मोनोड्रामा ओइनम अखोइन मुक सानजबन मसिगी मरमदी मखोइगे असेंगबा वाफमसिंग असि खंगहननबा मखोइबु मतेंग पांगबा ngamnanabagida ngasidi mapung phajare aikoina sanajakiba madugi tangkak adugi pukchel chawba USA gi team maitei nungsa gi team loinana tongan tongan Australia dagi loinana France dagi samai tawdana mathang pirakpa sing aduna yamasu yamdrasu khomjinjaraga ngasidi mapung phana Diamond TV yengbiba tabiba YouTube te yawbiba mayam lupa sama chani khaina rakanda aikoi imong asida pinanabagidama sem sajare hariba numit adu ngasi November gi tang 38 da mafam adu da chatunai koi isalasi da khushina jaragani thagachari punamapu khurumjari